Manipur lengak na changsiliba war on drugs ki sarugamoy na police station Imphal ki kangbu mana miyoi ahum heroin powder oiramgani chingnaba powder ga konana fagat pangamkhrai faraba miyoi sing adudi Kangpopi district ki Thangjing Popi village laikoi chingdagi full moon kasung chahi kuntra taret apokpa tangamba kasung Kangsum village kasom khulendagi city Jackson chahi nifum doi apokpa city Simthar amasung Kamzong district ki manung chanba Kangkhum village nambasi khulendagi Ningsen Joy chahi nifu apokpa Ningsen yaureingamni agangnaba paw mafangbadagi na police station Imphal ki team amana ngarang nongthil pung 3 nifu rom tabada Maphou dam chatkiba yaba Imphalis ki napet palida leiba forest bid office ki lambida myoyahum asin na tonglagpa registration number MN03P 2470 thaba bolero khamduna check tawbadu gari aduda purakhiba cheng bag tagi shop case nifu manga da haptuna purakpa heroin powder orengbani chingnaba powder gram chamnga gan marifu mathoi fangbangam Makhoidagi mobile phone ahum amasung masa-masagi saktak chasing recover tauki hairi faraba miyoi ahum amadi polamadu na police station da sinaduna makhadaba investigation taunaba case ama lawkhatkre hairi